Assam Rifles na nupi masa ama phana bo honaramle haidi September 19 nungtil pobokta masana masabu Friends of the Hills people ne haijariba Assam Rifles ki parsen singna sahi nauribi nupi masa ama phana bo honaramle haina lamlang sanau longnau na thadrokpa cherolamna phongdorakle cherola sina hai aphaspana sungoi oina sijinaraga Assam Rifles ki parsen singna sahi nauribi nupi masa ama bo sexual assault amasung organ trafficking gi wakhalon da phana bo honakibagi thawng adu akanamong da condemn tawi Apaspana maram oiraga Assam Rifles na mi hatpa amasung phaba thingbinaba laitabagi thawng ase asumba pamba mioi khudimagna khutsamnaraga thingnaba honabagi tangai phadaba lei district authorities singna hiramasagi matangda governor and council da pukhatuna asumba wayal phanghanaba thawrang lokhatkadabani hansu serol sinama khatana phongdorakle ayaba yauduna Nepali amana thamna pokpi village ki chief oide hari Manipur da mitop kya changsilakpagi wathok amathok lingai jairakta Chandel district ki thamna pokpi village da Nepali amana village chief oidibasigi matangda lengak na miyeng sangbiyo haina lamkhang naga tribe ki chairman oiramba TS Besang na phongdorakre Manipur Press Club ta pangthokpa pawgi mifam amada mahana haiki SK Lakmol LSSK wanglon kaubomioi asi kunja 2023 ki April 1 da village chief oina khankibani adubu mahana village chief oidibasi naga customary law gi matungina di oifam thokte Indian Constitution ki Article 371C na piriba kalon ki wangmada naga phuruk ki miyoi nataba Nepali amana village chief oidibasi yafam thokte SK Labmol bu village chief oina khankraba matung khunja singna akanamong da yaningdaba phongdoktuna lakhibani SK Labmol hariba miyoi ase Kansa Thakuri kauba Nepal dagi lakpa miyoi amagi masanupani hairi Nungsi sanana leminaba pamdaba sing Manipur dagi chatkhro haina nganbina phongdokre lamdam asida nungsi sanana leminaba pamdaba sing di Manipur thadoklaga chatpikhro Manipur thugaina bohona bigano haina Manipur Integrity and Solidarity Day Observation Committee ki chairman Lauren nganbina phongdokre komja 2000 ki September 28 ta Manipur gi apunba saktam kaibi yaroi haina satkhiba miyam gi asobo rally adugi kunga mangarak suba ningsing thoram ngasi palace compound leiba lamyan ba sanglenda Manipur Integrity and Solidarity Day 2025 pangthokhe thoramadu da Lauren nganbina haike NSNIM amadi India government ki kumarakta khuyek pinakhiba ceasefire agreement ta without territorial limit haiba wahi hapsilakpadagi lamdam asigi miyamna haunaruba naidana Manipur thugaibi yaroi singtam amatani haina iho horakhe Southern Nagaland natraga Greater Nagaland haiba wahi sizinaduna Manipur thugaina bohonaba yaroi haina changsinkhiba miyamgi khongjang adu ningsingbo oina ngasigi thoramasi pangthokpani haidi Tamil Nadu ki rally da miyam nesinabada miyoi kunthamapan side aduga mawdramanga sokle haidi Actor oirambadagi politics ta khongdaratuna TBK party ki lusingba oiliba Bijage Tamil Nadu da pangthokpa rally amada miyam nesinabadagi pikliba angang yauna miyoi kunthamapan side amasung atopa mawdramanga na aso apan nangle Prime Minister Narendra Modi na thodo aduda laikidraba singi imung manungda lupa lakh ani ex gratia oina piragani haina lauthokre aso apan nanglaba singdana lupa lising yankhai piragani haidi TBK ki lusingba Bijay nasu laikidraba miyoi kunthamapan gi imung manungda lupa lakh kun pibaga loinana aso apan nanglaba singdana lupa lakh ani piragani haina lauthokhi social media platform X da thadropa warol amada Bijay na haiki laibak thiba thodo amada miyoi kya sikhibaga loinana kayamarum aso apan nangkhibagi thodo adu ningba kainingai ni rally da saruk yaba lakhiba pikliba angang sing yauna miyoi kunthamapan laikhidabagi thodok adu punsi chupa ningsingduna lehoragani haina su phongdokhi amarom da Tamil Nadu ki Chief Minister MK Selena ngasigi thodok thokpham de satuna awaba taraba imungi miyoi singa unaduna wari sanakre rally da nesenabadagi soklaba miyoi singi phibam yengsinaba government medical college and hospital da susatki thodo adugi matang da mahana awaba phongdokki baga loinana laikhidraba singi imung manungda lupa lakh tara pibaga loinana aso apan nanglaba singdana lupa lakh amamam pigani haina lauthokki mataw karamna thodo adu thokibano haibagi matang da pungphana thigat hanabagi matang da tabaktagi potharaba Justice Aruna Jagdishna Lusingduna Judicial Inquiry amasa tharagani haiba wafam suma hana lauthokhe thodo adu thokraba matungda Home Minister Amit Shah na Tamil Nadu ki Governor RN Ravi amadi Chief Minister MK Stalin ga wari sanaduna center ki maikai digi pangba yaba mateng pangani haina phongdokhe
IDP mahiroi ama suicide tauramle Jiribam district yamna laibak thiba thodo ama oina ngasi nongalamdai chaurakna pung anirom tabada Jiribam Higher Secondary School da hangliba relic camp class 9 tamleba mahiroi nupa masa ama thori yanduna siramle laikhidraba mahiroi adugi mamingna Urembam angamba chahi taramari apokpa Romeo kawi Jiribam Higher Secondary School da class 9 tamleba mahiroi amane kangluki irang asina maram oiraga lamtai Khenau Boro Bekra dagi lanjalaklaga housing Jiribam Higher Secondary School relic camp ta laibane ngarang numidang pung anirom taba matamda school asigi cycle parking stand da thori yanduna siramkhibane haide thaudo asigi matangda imung manunggi miyosingna phongdokkhibada mahirosna karigidamak suicide tawduna siramkhibano haiba khangde imung manunggi nungaitaba amasung khana sainabagi thaudo amata laikide haide Nscn unification da pun khraba faction singna ZUF ki maming sejinaba condemn tawi haina thamlakkhre Nscn unification da march tawkraba ZUF ki faction amana ZUF ki maming asibulana sejinabagi thawong akanomong da condemn tawi loinana haidaba kangbu singa duna ZUF ki maming asisijina duna miyambulana lamjingbagi thawong sing satharoidabane haina ZUF ki secretary information and publicity Lois Kangmaina thadrokpa serolamana haide Haukiba sahi 2019 ge October 27 ta as Kamsona led tawba faction asina lup asi thupchile haina laukthokpaga loinana Nscn unification da march tawre haina laukthokibane ZUF ki identity asi forward tawduna ZUF ki mengdana traga Nscn unification da lup asigi maming bulana sijinabagi hak amata laite handakta Nscn IM da march tawkraba Hansun Pau Kamson amasong Denhamlon anina ZUF tagi masjid takibagi khudong saba asi lauraga ikai khangdaba maongda ZUF ki maming asi lauduna miyambu lana lamjingle loinana Nscn IM na ZUF asi Nscn IM da march tawre haina local newspaper sing da statement issue tawkhibase miyambu samamna hanaba honaba thawongni haina phongdorakle Nscn IM da march tawkraba Khamsin Pau Kamson amasung Denhamlon ani asigi asengba motive adu hojukti makoi masana takthok chare loinana asigumba aranba yumpham yaudaba paw asina miyambu lana lamjingdana basu jelarong miyamda appeal tawri haide Loan singbu ngamdaba red zone da laiba nupi singi thaurang laukhulagane haide self help group ki khuthang dagi loan laukhraga singbu ngamdaba red zone da laiba nupi singi akhanaba thaurang laukhulagane haina lamlai SG MLKS ibomchana ngase thamna pokpi da laiba Emmanuel English Academy da pangthokhiba back to school campaign da phongdokre Manipur State Rural Livelihood Mission Department of RDNPR Government of Manipur ge makhada laiba kanglai Hiai Women Cooperative Society Limited lamlai cluster ge village level federation ama oidiba nongpok lamjing maira BLF thamna pokpina sinduna pangthokhiba thoramadu telokjana saijang ZP member amom jamine telbokjana Saijang ZP ki chairperson Waikom Dananjoy amade MSR LM ki official singsu sarugyakhe thoramadu da sarugyakhibe MSR LM ki sawongbung block ki internal mentor ke modubula na haikibada back to school campaign asi kanagumba kharana ahal oirabi nupi singpo angang da para takpagum class tawbo oina lana lonai thoramasi self help group sing chawkhathalaga BLF amade cluster level federation sing chawkhathanduna MAR LM na paikhalliba thabak sing mai pakhanna ba thorang amani hana phungdokhe MSR LM gi thabak thoram sing gi manungda ama oiriba social inclusion and social development theme da yumpham oiraga pangthokpani SHG members sing bu classroom gi moongda social inclusion food nutrition health water sanitation amadi gender gi matang da khanghanba amadi punna honaminabagi hainabi lehanaba honabani haikhe thoramadu MLA KS ibomchana hai lamlai AC gi manungda yangang pokpi thamna pokpi gi akoibda leiriba khunja sing handaki lan aduda kham thengna awaba thengnaki thawai hinghoriba sinatana atai karisu leihaudrabane asigumlaba phibam asida self help group ki khuthangdagi loan laukiba singi phibam matamna loan singba ngamkhidre member kharana loan laukhraga singba ngamdabana bank na makhataba loan piraktabadagi self help group mutlakpa yabagi oithokpa lerakle bank ka self help group singa mari tattana ba hana laikiba loan singdokna ba mateng panglagane lamlai esigi imung ayamba law uraga saba ngaktane law uriba meeoi ayamba masagi law lejadaba ngaktane law lejadaba sura nomraga sajabana maram oiraga masa masu sing lairik mapung phana tamhanba ngamnade omagi senthok lambi amata laitabagi awaba mayam aribasi hauzik MS
SRLM na paikhanliba self help group sembagi thorang asida nupi singda kanaba yamna phanglakani khanbadagi SHG singna bank ta mari tanadana bahonagani lamlai asigi mipum khuding isa isa da thengnariba awaba pumba ACS gi MLA da habiyu mekhal mai pakudagi quarter da nomta laitana yumda leiduna miyamgi mateng pangnaba leide bot thadakhidaba thidana ACS mihut amana ngambadu tawjage hojik mateng phangle haiduna election matamda bot thadau haina haigadaba nate ACS si manglom da satnaba punna honaminasi haiki awaba tarba singda mateng pangbagi mingda politics tawbagi wakhalon thaduksi haina biswaje na phongtorakre meeoi punsida awa ana taraba singi mateng pangba haibasi meeoi ba ekhogi chanabi amani maramaduna awaba taraba singda mateng pangbagi mingda politics tawbagi wakhalon thaduksi haina thongju kendra ge MLA TS biswaje na phongdokre akampat ideal college relief camp ta Tirtha Jatra haiba banner asigi makhada Imphal samasung Thobal district ta leiba tongan ba internally displaced persons singkhaktagi oiba khongsat ama Manipur gi laifam singda lai khuramba satnabagi lamthabagi thoram amaga mari lenana MLA na wafam asi phongdokhibane MLA asigi miyengda Committee on Protection of Maitai Victim Morena sinduna pangthokhiba thoram aduga mari lenana MLA biswajana makhata na haikibada aikhoi amata oina nungsinaba leiraba matamda ingtapa chakhutpa lamdam ama haibadu oiba ngamgani Kaluki irang na maram oiraga mayum makai thadokuna lanjanaraklaba IDP singna sahi ani hena tongan mafam kya ta sangjafam lawduna lakle ngasigi thoramasi tongan mafam da leiriba IDP singa sina laifam singda punda setminatuna lai khurumduna wakhal nungaina amasung ingthana leina bo honabada kharada oirabasu mateng pangna bagidamaktani haina phongdokhe IDP singna nungaitaba sing leirakpu matamda mahaki maikaida paw phoroknaba appeal tawkhe loinana miyamna IDP singi mafamda mateng pangba lakpada mana mateng pangbirami habadu social media singda oina thagat piu awa ana sing mateng pangbagi mingda politics tawbigano IDP singi awaba si thamoi sengna mateng pangmina si lengakna IDP singbo masa gi maramda hanjinduna leiraba khaktada miyamna pamliba ingtapa habadu oigadoribane masigidamak sarkar gi maikadegi su honaba yaba sing honari sarkar na honariba sigi mathakta ai gi level da su awaba taraba IDP singa si makhoi gi mayumda hanjinnaba ekoi puna honamina si haike